Loyalam E-PAO tabi bakutima po hitong susmitana ng itangi po pizari aham dapat headline. Emoinu nga Mela hayang ayo pong mapandagi nutil pong ama phawba hapta kangjebungda pangthokpadawri. IDP Singi Khongjang January 12 da Bhavanda Thomjinaba Warep Loukhre. Mela yumnam Khongjang India gi ahanba oina traditional taekwondo da manga suba tan phanglei. Pausandona pijari. Emoinu nga Mela hayang ayo pung mapandagi nutil pung ama phawba hapta kangjebungda pangthokadawri. Ngami sing amasung miyamgi mathau taba sing yenglaga Fishery Department sinduna hayang ayo pung mapandagi nutil pung ama phawba hapta kangjebungda humrak suba Emoinu Fish Fair kam Fish Troop Competition lisingani kun mga pangthoknaba sem saba Loukhre. Ngagi Mela asigi matangda Fishery Department gi Director T Fulen na pauchi asida hai Emoinu Fish Fair asida nga keji lak ama hena puthoknaba pandam thamli. Emoinu imagi ira thawni asida landam asigi miyamna fazaba amasung ahingba nga makhal suda fanghanaba pandamda fair asi pangthokpani. Tongan-tonganba district singdagi lakpa ngami kayana saruk yagani punna stall 150 sem sari. Yamna maru oiba nga ama oina Emoinu numitta kanariba landam asida yukchaba sarengsu keji anigi mathakta puthoktuna miyamda fanghangani. Sareng sing asi keji mari dagina mga lom phawba lumba phangangani haina ngami singna paw pirakli masimaksu miyamgi oina yamna nungaiba oiragani pengba ngaton yauna row grass cup na chingba makha kayagi ngasu puthokani. Fish Fair asi pangtholibasi ngami singi potlam sing yolhonba khaknatana ngami single leiriba miyo singi marakta hakthenana unabagi khudongchabasu ohelibani loinana ngagi Mela pangtholiba asi chahi amada ningol jakoba amasung Emoinu numit ani asi khaktani masina ngami sing asibu makhoigi sanmet londa kharada oirabasu mateng ohelibani haiki Director Fulen na makha taraduna hai ima kaithalda nga yoliba ima singnasu Fish Fair asibu mapung fahanbada mateng pangbiu ima singnasu lakadriba Fish Fair asida saru yahanaba tharang paikhanaba honagani kaitheldasu yonbiu Fish Fair asida saru yaninglabasu yai loinana kaithelda chahi chupa yoliba nga sing asi sit haudaduna yonba yadabadigi khudongchadaba sing thengnari masigi damaktasu lenga ki makadigi kaithelgi ima singna yonba ngamhodaba nga sing adu thamduna ningthina yonba yanaba nga thamnaba cold storage ama sananaba khanaba leire phungdokhi IDP Singi Khongjang January 12 da Bhavanda Thomjinaba Warep Loukhre. Kanglup ki irang numaram oiraga langjen naduna leriba internally displaced person IDP Sing masagi meyumda hanjin hanmagi matangda lengak na matik chaba tharang lokhalak tabagi mayokta kokomina IDP single loina January 12 da Bhavan tamna khongchara machalagani. Hiramasigi matangda IDP Sing amasung kokomina punna thadorakpa chirolamana hai. Haukiba tha kayagi manungda IDP Sing masa-masagi meyumda hanjin hanbagi matangda kayarak hana memorandum pisinduna wakhakrabasu governor yauna mari lenaba authority singna matau taba thabak thoram amata pakhalakpa leitri lengangna tha kiba matam haukrabasu hauji phawba IDP Sing hanjin hanbagi matangda masak tokpa thabak amata pakhalakpa leite tongan ba relief camp singda matam sangna changjafam laudona lerakli ba IDP Sing masagi meyumda hanjin hanbagi mapung phaba thorang amata lauthokpa leite Bhavan amadi State Administration na IDP Singbu thausadabagi mawong asi yaningdaba phongdokpa oina January 12 da Bhavan tamna khongchat ama chalaga hiramasigi matangda governor gi asengba warol ama khanganaba honaragani hari MLA yumnam Khongjang India gi ahanba oina traditional taekwondo da manga suba dan phanglei Rural Development Minister oiramba BJP gi MLA yumnam Khongjang na South Korea gi Global Traditional Taekwondo Federation na manga suba dan pirakre. Seoul da pangthokpa thoram amada Global Taekwondo Federation gi President Junli na luchingba Grandmaster tarukna Khongjang na manga suba dan gi certificate khusinaki. India gi National Traditional Taekwondo Martial Art ta manga suba dan phangba mahana hanbani.
ꯏꯪ ꯀꯨꯝꯖꯥ 2024ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯒ꯭ꯂꯣꯕꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯥꯏꯀꯣꯟꯗꯣ ꯐꯦꯗꯔꯦꯁꯟꯅ ꯄꯥꯡꯊꯣꯛꯄ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯄꯗꯒꯤ 5ꯁꯨꯕ ꯗꯥꯟ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄ ꯌꯥꯈꯤꯗꯕꯅ ꯁꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 52 ꯁꯨꯔꯕ ꯈꯦꯝꯆꯥꯅ ꯏꯪ ꯀꯨꯝꯖꯥ 1992ꯗ ꯑꯣꯜ ꯑꯁꯥꯝ ꯇꯥꯏꯀꯣꯟꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯒ ꯃꯁꯥꯟꯅ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯡꯗ ꯃꯍꯥꯛ ꯇꯥꯏꯀꯣꯟꯗꯣ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯁꯨ ꯊꯧ ꯄꯨꯔꯝꯂꯦ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗꯧꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯑꯁꯤꯗ ꯃꯩꯇꯩꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗꯧꯒꯤ ꯏꯔꯥꯠ ꯊꯧꯅꯤꯅ ꯂꯥꯛꯄꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥ ꯏꯆꯥꯁꯤꯡꯅ ꯏꯪꯅ ꯇꯞꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯏꯃꯥ ꯏꯆꯥ ꯄꯨꯝꯅꯃꯛ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯠ ꯊꯧꯅꯤ ꯄꯔꯩ ꯆꯦꯠꯍꯧꯔꯁꯤ꯫ ꯏꯪ 2019ꯒꯤ ꯃꯦ 3ꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯗꯤ ꯀꯪꯂꯩ ꯁꯤꯟꯊꯥ ꯁꯦꯝꯀꯠꯂꯨ ꯁꯤꯡꯖꯃꯩ ꯕꯖꯥꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯝꯖꯤꯠ ꯁꯥꯕꯝ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯔꯦꯟꯆꯥ ꯄꯨꯝꯅꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯔꯣ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯆꯍꯤ ꯂꯣꯏꯒꯗꯕ ꯃꯇꯝ ꯈꯔ ꯉꯥꯏꯔꯛꯂꯕ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯀꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯊꯛ ꯏꯔꯥꯡꯗ ꯂꯨꯞꯀꯨꯝꯁꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯁꯛ ꯈꯪꯂꯁꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯥꯂꯦꯗꯥ ꯖꯤꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯥꯂꯦꯗꯥ ꯖꯤꯌꯥ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 1995ꯗ ꯏꯟꯗꯤꯌꯥꯒꯤ ꯖꯜꯄꯥꯏꯒꯨꯔꯤꯗ ꯄꯣꯛꯈꯤꯕꯤ ꯈꯥꯂꯦꯗꯥ ꯖꯤꯌꯥꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟꯗ ꯃꯌꯨꯝ ꯍꯣꯡꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1970ꯗ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯅꯤ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ ꯖꯤꯌꯥ ꯎꯔ ꯔꯍꯃꯟꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤ (BNPꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯔꯝꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1978ꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯤꯡꯇꯝꯍꯟꯅꯕꯒꯤ ꯍꯧꯈꯤꯕ ꯂꯥꯟꯗ ꯄꯥꯀꯤꯁꯇꯥꯅꯤ ꯑꯥꯔꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯖꯤꯌꯥ ꯎꯔ ꯔꯍꯃꯟꯅ ꯏꯪ ꯀꯨꯝꯖꯥ 1978ꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯈꯤ꯫ ꯆꯥꯎꯕ ꯍꯥꯠꯄꯒꯤ ꯐꯥꯈꯤꯕ ꯀꯅꯟꯕꯂꯥꯒꯤ ꯃꯌꯨꯝ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯋꯥꯡꯒꯣꯏ ꯃꯃꯥꯡ ꯈꯥꯏꯗꯦꯝꯗꯒꯤ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯍꯥꯠꯄꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯁꯃꯨꯔꯥꯏ ꯂꯥꯄꯝ ꯀꯅꯟꯕꯂꯥ ꯑꯦꯂꯥꯏꯁ ꯗꯅꯦꯁꯣꯔꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯍꯥꯔꯤꯒꯤ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯨꯝ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯃꯉꯥꯟ ꯇꯥꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯥꯎꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯅꯟꯕꯂꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ. ꯑꯦꯟ. ꯁꯨꯔꯦꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤ꯫ ꯄꯨꯡ ꯈꯔ ꯏꯪꯊꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯒꯥꯔꯤꯁꯤꯡꯗ ꯂꯥꯛꯄ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯨꯒꯥꯏꯈꯤ꯫ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯍꯧꯖꯤꯛ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕꯤ ꯁꯃꯨꯔꯥꯏ ꯂꯥꯄꯝ ꯀꯅꯟꯕꯂꯥ ꯑꯦꯂꯥꯏꯁ ꯗꯅꯦꯁꯣꯔꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ 4ꯒꯅꯤ꯫ ꯃꯍꯥꯛ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯄꯂꯦꯜꯗ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯂꯒ ꯌꯥꯏꯔꯤꯄꯣꯛ ꯕꯤꯁꯅꯨ ꯅꯍꯥꯗ ꯂꯩꯕ ꯃꯄꯥꯝꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯇꯣꯞꯄꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯊꯪ ꯆꯍꯤ 2026ꯇꯒꯤ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯖꯨꯀꯦꯁꯟ ꯑꯦꯟড ꯂꯥꯏꯕ꯭ꯔꯦꯔꯤ ꯁꯣꯏꯕꯝ ꯗꯦꯕꯤꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯒꯨꯝꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯇꯧꯔꯝꯂꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯏꯪ 2026 ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯑꯃꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯛꯇꯒꯤ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫
Aroibada maroiba pau amuka hana pizari. Emoinu nga Mela hayang ayuk pung mapandagi nungtel pung ama phauba hapta kangjebungda pangthokadauri. IDP Singi Khongjang January 12da Bhavanda Thomjinaba Warep Loukhre. MLA Yumnam Khemchan India ki ahanba oina traditional taekwondo da mga suba tan fanglei. Matang asida Loyalam E-PAO na namitangi pao bibil lezari tabili ba khudimang po amuka hina kurumjari.